Company khudingmakki unique oiba habadi top logo amamam loina lei ekhoina lambi da chappa matamda makhal gi logo ekhoina dukan mamangda restaurant shop mamangda kayamu ui adubu my dear friends mayam khangbibra logo khudingmakki secret meaning loina lei so ngasi gi video sidigi agi nuksiraba maru mapangi chesal mayamna logo asigi secret meaning kayama khangbigani Maramaduna video si hawbadigi level fawpatang yengbiu anowa viewers obrabadi please channel sibu subscribe to biu amadi all bell button to click to biu maramdi ayhakna anowa video upload to khuding isai device ta na fangbigani let's start. Number 1 Domino's Pizza. Picture asida dots ahum utliba si karigino khalamgani ahanbagi dots asi single dots ahanba store hangkhibani haina takpani haibadi first physical store. Dots ani subasina second branch store hangi haina takpani Domino's asigi owner Tom Monagona ahanba store hangaba matung tha kharani da amuk ani suba branch hangkhibani khanghaudana popular oikhibadagi hauzik 17,000 plus branch worldwide oiri 2012 ta pizza haiba wahai asi lauthokhi aduga Domino's wahai oina seasonary haujiksu. Number 2 Gillette asi world gi oina khwaidagi achauba personal care product company amani mayamadi khalamgani asida ichamsamna ming oina iri haina adubu munna yengba matamda G amadi I gi marakta blade manba picture am ugani. Number 3 Airtel. India amadi world gi oina second largest mobile network amasu oiriba Airtel asigi logo sida asumna koliba red machugi yengbada karimali Koliba alphabet asi A ni company gi matung ina red color asi energy passion P haina takli logo asi aikhoina open style haina khangnei haibadi open boundaries. Number 4 Pepsi. Mayamna tabada ngakpi gani madudi Pepsi logo asi sembada $1 million invest tawki that is 7 crore in Indian rupees invest tawki tabada kharadi angakpa mo oi maramdi logo asi semba matamda makhal design kayama onthoki red white and blue color asi American national flag putakpani Pepsi asi American company amani smiling face ni haina sutakli. Number 5 Vodafone asigi full form di voice data amadi phone haibani logo asi quotation mark ni haiba maramdi aikhoina wahai maru oiba mahapa matamda aikhoina quotation hapa tauna marakta hujik picture du ubiribasi quotation gi mark asumna Vodafone asi sizinakibani. Number 6 Toyota asi yamna amazing oiba logo amani logo picture asi yengmada angakpa amadi phawbiramgani maramdi hawbadagi loiba phawba letter asi gi manungda loina sali that is TOYOTA mayam ubiramgani wow. Number 7 Nike haibagi full form hainadi laite asigi meaning di Greek londa goddess of victory haibani brand asigi value asi $34.8 billion ni logo asi sembada sale kayam changi madudi khangbibra mayam subnatagi rupees 2,500 wow amazing. 1971 da Caroline Davidson na logo asi design tawkhibani maduda hit orapa matung 1983 da Caroline da Nike company na 500 share pikhi adugi dollar di $6 lakh in Indian rupees 4 crore logo design tawpadagi crorepati oikhibi Caroline. Number 8 AUDI. Mayamna AUDI wahai asi tabada sagi wakhalda car gi imagine lakpiramgani company asi hanadi mari thomi madudi horse AUDI DKW amadi Wanderini. In 1932 company mari asi punkhibadagi head asi AUDI da sinakhibani aiba maramdi makhal gi ring mari asi punbadagi AUDI haina semkhibani. Number 9 Samsung. Ekoina Samsung haina panba matamda wakhal asida mobile phone refrigerator washing machine kayami wakhan khali Samsung haiba wahai asi English nate Korean wahai ni same haibadi 3 haibani sang haibadi star haibani means 3 star Korea da number 3 asi yamna power laiba number ni haina khainai maram asina ni Samsung haina thonkibasi. Number 10 Amazon da all label logo na represent tawribasi arrow mark A to Z product asida aikhoina
product khudingmak pumnamak phangi haibagi wakhalon asi taklibani loinana with smiling face ta. Number 11 Apple haina panba matamda chanaba natraga iPhone ningsingi ekhoina Apple phone gi logo da Newton law of gravity da Apple tarakpagi story asidagi idea laukhibani hanagi Apple company asigi logo screen sida ubiriba sini Steve Jobs na Apple company asida nauna join tawba matung karigumba awat amadi laikhanduna Rob Zenob kaupa designer ama hire tawki matam sangna Apple asida sigliba dak asi karigino haina hangba matamda 2016 gi interview amada Rob Zenob na phungdokhi madudi round taba fruits and vegetables mayam ama lei maduda orange tomato so mani logo haibasidi khara unique ogadabani haibagi wakhalonda Apple mayama thammadagi Apple ama chikhiba chikpa haiba maramdi ekhoina English ta bite haira khangnei amaram da harawadi computer londa byte byte chikpana bite byte asumna lauraga chikhibagi dak asigi matengna Apple logo asi semkhibani. Number 12 BMW ekhoina piklingai dagi horaga hojik fawba school college ta BMW haina tari imanaba mayam amaga BMW leibagi wari sanari phagi oi kari oi aduga asigi full form na Berici Motoren Worki haibani company asi German gini English ta translate tawragana Bavarian Motor Works haibani Bavaria kauba mafam asidagi hodokhiba company ni Bavaria asi state amani Germany gi loinana flag hojik screen da ubiriba si asidagi lauraga BMW logo asi semkhibani. Number 13 Hyundai haina panba matamda ekhogi wakhalda car ui logo asi ubada ice haina khalli adubu asengbadi salesman amaga customer amaga handshake tawba sini Hyundai asi South Korean multinational automotive company amani headquarters asi Seoul da lei. Number 14 LG ekhoina TV da uba matamda LG haiba maramdi lives good haira khangnei LG asisu South Korean company amani company gi matung inna asi smiling human face amani logo asigi marakta dot ma uri asigi meaning di hope haibani haiba maramdi customer mayamga relation thamba sini. Number 15 SBI world gi bank mayamgi marakta ama oiriba State Bank of India logo asigi blue color asina taklibadi bank asi yamna sawi haina taklibani white part asina common many round tariba asi mi amagi makokni sangna tariba asina body structure bank na hainingi basi bank asi chawrabasu common person asi maru oi haina taklibani ani suba maramna keyhole chapi tawnu su ui taklibadi bank asida paisa asi safety security amadi strength oi haina logo asina hangalibani. In 1971 logo semkhiba misak adugi mingna Shekhar Kamat kawi SBI bank passbook ta mayamna ubiramgani logo asi isagi anakpa SBI bank gi manager da logo asi gi meaning hangbiu bank chatpa matamda suksoi soidana 100% khanglam loi adubu ngasidi Rikesh education channel asina khanganjare. So my dear lovely friends ano viewers abirabdi please channel to subscribe to view amadi all bell button to click to view maramdi I hack na ano video upload to bukun ng isagi device na fangbigani I hack ya to pa YouTube channel RIKESH technique asibusu mayam na yung view video si friends in the share to view in WhatsApp Facebook Instagram da. Thank you so much how badila fa butang yung bibagi damak I love you all and take care. Thank you.